Hek tavda lanbadi manba adubu achumba wa kunmathoi. Haijarakadoriba mayamstagi aiki khwaidagi pamjabadi number 19 da lakani adongidi karambano haibadu video se yengba loiraga comment soidana tobiro. Number 1 adom nangasai ayuk thakkiba ising aduda thaina adungai dinosaur amagi hakchangda yauramba isingi molecule amatorisu yauramba yabagi oithokpa asi 100% lay. Panba yai aikhoigi graha prithvi sta leriba apunba isingsi masing asdagi chahi 4.5 billion gi mamangdagi asum leira abani. Number 2 maning halaga paiba ngambu seksi sigi hummingbird hariba useksi khaktani. Moisdi masayam thuna khappaga nongthakta machi lengdabi pung amaromsu leithokpa ngami. Even masasi mathang khaw onthoknaraga paigi faungami. Number 3 sigi kola hariba sasigi magi khutsagi mai fingerprint asi masi ekoi myoibagiga yam satina manai khandokpada yam luna thoi. Experts singna sigi electron microscope asi seasoner fau sina migini sina kola gini khandokpa si still adumak luna thoi. Number 4 sigi tardigrade natraga ising saum haina khangnariba sigi jibasna aikhoigi graha prithvi sigi oina khwaidagi maril khaba jiba aduni. Makhoi sidi pura berane permafrost haidi ingmana pungpham phamjilaba mafamdasu hingba ngami ona tainabada ising shaudau changda saba mafamdasu dumak hingba ngami radiation maraktasu hingba ngami adai karimai taba sundarangdasu dumak hingba ngami. Number 5 tintrokta paliba thamoi si heart asi masi amakhak nate mangani adubu manga panjaragasu naibadi aikhoigi amakhak paliba heart asna yam sathina heli. Marakthana haujiki matamda imung manung ayamada thengnariba makhal makha kya gi anabasing pahannaba sumnei lupa chonga khaktada adom adongi yumda laaga whole body check up tokthokpagi khudong chaba ma pijari loinana check up tokthokhlaba matung adom adongi leina layongi matungina chanagadaba 100% organic oiba subnei natural oiba manamasing khaktadagi semba side effect leitaba afava food supplements sing su pujarkani. Supplements sing asi seasoner matungda adongi hakchangda kanaba mata phangdragadi adongi tingkiba cell 100% handokjagani. Check up si karigumba miyoi mangadagi tadana tobiragadi subnagi miyoi amada lupa chahumda khena lawjade khudong chaba si lobining misli nawsingna screen da hapsarib number singstaida nasimak pau phawbirau. Number 6 blue whale da paliba thamois the heart as the yam akiba phangna chawi madudi magi singli manungda faw angang ama changaga iruiruba yabagi changni thajadaba tawnu moigi heart na lumisi keji chatruki mayane. Number 7 ekhoi myoibagi DNA asi masi lafoi amagi DNA ga chada yankhai manai yahe si facsimile bit later. Number 8 sungpum pumba mangba naidaba chinjak hairagadi sumnei khoihi khaktani. Leibak tawbadai phangakpa potna haukhriba matam neinariba archaeologist singna Egypt ki mangpham singdagi chahi lising kya helbu khohi kaishu tawdai phaphan leramba thingnarakibagi wa laikhrabani. Number 9 Pluto asi masin 1930 da graha amani dana lauthoraga 2006 tamung masi graha amana damdre dana lauthorakibani. Size da yam nungairidi 1930 dagi 2006 faustay da Pluto man numit ki akoibada muktang phau mapung phana koi thoma nanglamdrabani subnai amungtang fao. Number 10 diamond nadana ekhoigi prithvi da koitan tanarisi masi Saturn amadi Jupiter dadi nong oina chutharini. Diamond bu matau karamna nong oina churibano haibasi masi mamangi video mata explain tawjakhrabani yengbidribasing description da lakpiyo. Number 11 Saturn grahagi magi akoibada ungaga chaliba magi thaja Titan asi chingsinbagi sakti gravities na yam nemba aduga magi nungsit ki leirol atmospheres na yam kungsinba maramna karigumba ikhoisi isa macha amamam palamba taragadi ikhoisu uchikum adum pairamba yani dana experts singna hairi Titan da.
Number 12. Prithibida leriba mahasagarsingsi masigi apunbisingsi glass koti thokna hidokpa matamda thokpa apunba glass masing adudagi sumnai glass amakhaktangda yawba molecule masingna yamba heli. Aduna adomna ising glass ama thak matamda adui glass to the yawraktoba yamdrabada sumnai molecule amakhaktang oirabasu already adomgi hakchangda hanasu yawramaba molecule oramba yabagi changsi oithopasi onthokna wangi. Number 13. Thoina Powerba Titanic Jahaski Kongchadasi, Masi Chatkadabo, Jahi Taramari Watingi Matamda, Upanyasama Pongamki. Sigi Upanyasas the Titanic Maming Sodum Manaba Jahas Ama, Titanic na Lupki Klub Adukusumanana, Hariba Jahas Lupki Haina, Upanyasas the Iramki, Mangjong na Pongamki. Masisungak Gedi, Fazanangak Payatra. Upanyas Adugi Maming. The Wreck of Titan Kawi. Number 14. Neil Armstrong na Thalibagtagi America da halakpada mitop miyan chana mengadabadgumba immigration form ama thawina melhanki. Number 15. French lonasi masi chahi chomlom Englandgi official language oirami 1066 tagi 1362 fall. Number 16. Makuk lekat pa Roman Ningthorel Caligula moigi samudragi lairemba Poseidon da lan lauthuki. Landa handauri bani dana thoina magi lan mising isingda talang sinnaba yathang tauthaki. Adubu laida landa ba haibasi praja miyamna pamdabadagi ma oina magi bodyguard singna hatki. Number 17. 19th century de hingamba apunba misingna kapamba apunba photo masingdagi aikoina hojik minute ani khudingi kapa photo masingna yamba yam heli chahi chama minute ani. Number 18. East amadi West Germany ki border asi masi sundrangdagi yengthrakpa matamda yam laina tokhai uba ngami phangi maramdi manadaba bulb thanbagini. Aigi khwai pamjabi number 19. Aikoi prithibigi khwai wangba chingjau Mount Everest asigi matonda mobile connection amadi internet connection phangi. Number 20. Norway gi flag asda atopa leibak taruki flag su yauri makhoi adudi Indonesia, Finland, Netherlands, Thailand, Poland amadi France ni. Number 21. Karigumba aikoina 20 Hz ki makhada thopa khonjel makhol taba ngamamagadi aikoi isagi tongsana thuptok thupjin japsin chapthok tawda thopa makhol taba ngamamgani. Ngasigi facts nastagi adongi apamba number karambano comment tobiramo.